Manipur Top Channel की वीडियो हमने थगचगे ngasi फोंगबचे फोंगदा Babysana misi da chennaba bell da thadokhre Standard Robert Higher Secondary School की mahairoi ningthauzam Babysana की misi ga mari lainana police na faraga jail da thamlakkiba school asigi founder Landoni की masanupa PS Robinson ngasi nungtil JSM court sairapta puthok laba matung court na bell da thadokhre haidi Robinson ngasi court puthokani tabadagi Babysana laikhidabagi mari lainana semkiba JAC amadi thangmaiban miyamna court ngaiduna laikhi haidi matam aduda Robinson gi mayambani haiba amana karem kathaina bu wa nganglamlaga court sangkhibadagi khusawnaraba miyamna court manung fawba tanaraga kholausing loksinki ahenba police laktuna khongjang changsiliba nupising adu court ki wangmada puthokhi haidi amasung Babysana misi gi wathokta mari lainana Manipur High Court na CBI de sinanaba khangankiba laikhrabani amaromda Babysana gi apokpana Union Home Minister da thakiba wakat amada Home Ministry na Manipur gi Chief Secretary da case asi chapchana lakhotnabasu khangalakpa laikhrabani haidi memaina pabla so ki biorsinga pigin thank you